Mityeng tabiraba khudimappu ahanbada Sene Explain Manipur gi maikaidagi taram noksari. Sene Explain Manipur na ngasi su mayamgi damakta yamna nungaraba movie amasu pudun laksari. Movie asigi maming Berlin. Movie asi 2023 gi November da puthokiba action suspense crime mystery da based oba Bollywood movie amani. Achau asang singi amot pathabak thawong kaya amubu sakti lai haiduna lotsinduna thamlaga upai leijadraba miyoi singbu Bali gi hameng onthokdiba movie amani Berlin. Movie asigi writer Antul Sabarwal adugo director suma samana oiri. Movie asigi maru oina saktam langlibi singdi. Movie asigi main protagonist Puskin Burma gi saktam da Bollywood actor Apar Sakti Khurana. Spy amani haidura singnariba Ashok Kumar gi saktam da Ishok Singh. Bureau Department gi head oriba Jadish Sondi gi saktam da Rahul Bose. Movie asina phangliba rating singti. IMDb da 10 gi manung da 6.8 ki rating oi. Aduga Filmfare da 5 ki manung da 3.5 ki rating oiri. Video asi explain tawba hawjadringaida aigi nungsiraba subscribers singbu haninga leitana thagasari masigi maramdi mayamna nungsibiduna channel asi 1k subscriber di jawba ngamjari pomnamak asi mayamna mateng pangbibadagi jawba ngamjari bani maram asina makha taana aigi nungsiraba viewers singna channel asibu support tawbiyu aduga channel asina su anau ba tholakpa kuidriba science fiction mystery horror romance da based tawba international amasung next gen movie kaya amagi explanation soiduna pujarake phare mayam hawjik wari asi liba hawjarage aina wari asi liba matamda soikiba amasung sithauba yaurabasu mayamna ngakpiyu haiba wafam thamjari film asi horakpada wari kaya ama phumli masibu film asigi aroibada loina phongdoribari maram asina mayamna video asi loiba phawbadang miyeng tabiyu haijari aduga channel asibu ahanba thengnabiba oirabadi support tawbiba oina like amasung subscribe toksanbiramu haiba wafamsu haijari movie asigi ahanba sinda spy amani haiduna singnariba Ashok Kumar cafe amada phamduna leirami Masidagi sin asi amuk change tarakpa matamdadi mahak ase intelligence ki miyoi singna phajalaba matungda hospital amada soktuna laiba thengnaram mahak ki nakong asi doctor amana check tawrami mahak ase poglakpadagi mana panglaba miyoi amani maram asina maron su thoglamdi Tawdok asi thokhraba hapta amagi matungda aikoina movie asigi main protagonist oreba Puskin Burma walking senduna laibu uba phangi matam asi 1993 gi matamni mahak Delhi da lerami mahak na phiron khara sti taktuna lairingaida radio gi paw su tarami paw asida Russia gi president hapta amagi matungda New Delhi haibadi India da laklakani hairi maram asina mahak lakpa matamda India na harau tayana okpagi khudam oina mafam khudingda Russia gi president gi posters na singba thetpa haure hairi Puskin Burma hariba miyo asi isam samjaba taba ngambagi sakti yaudrba angang singbu sign language sinaduna mahi masing tambiriba oja amani mahakna class tawduna lairingaida school asigi principal laktuna mahakpu kokthoklammi Principal asina Puskin na matam khara suti pibinaba lip ama pirakhibadu yare hairi adubu Russia gi president lakadoba khajekta ngaraba matam asida nangna suti laukhiba asidi matang khara risade hairi masigi maramdi India gi prime minister ga Russia gi president ga school asida lakpagi chance wanglibani hawjik Puskin di yamna ngaktuna leiri masigi maramdi mahakna di suti pibinaba lip ama tapikhiba leiti mahakna sigumba thabak amata tawkhiba leiti hairi adubu principal asina sithi amasu piduna hairi sithi asida phone number ama yawbani aduda phol tawraga wari sanaro aduga makhoina hariba mafam aduda chatlo aduga sign amasu toksilo hairami hawjik Puskin asidi ngakpada loiri mahakpu suti piribasi kanana piribano kari maramgi damak piribano haibasi mahakna di amata khangdi asumna sithi asida yawriba address asi Puskin na yengduna lakpada intelligence bureau gi headquarter oiramdi mahakpu security singna check phajana tawraba matungda headquarter asigi manungda sanglaklammi matam asida mahakpu officer ahumna ngaiduna leramli bureau asigi head oriba officer asigi maming Jadish Sondi amasung mahakki makhara thabak tawriba officer anisigi mamingna Satpan amasung Ram Narayan makhoina ni Puskinbu matam khara suti piduna mafam asida kharumlibasi ngasidagi hapta amagi mamangda Ashok Kumar kauba miyoi ama phari mahaki makhuta nongmai amasu paiduna leiba thengnarami maram asina intelligence ki miyoi singna Ashok Kumar bu spy amani haibagi singnaba lei adubu mahakti mana pangi subnagi mahaka paw phauna naba lambi ama haragadi sign language tawduna wari sanaba asini maram asina Ashok Kumar bu wahang pahong tawnabagi damak nangbu kauribani hairi aduna sondina Ashok Kumar da ahanba oina hangadaba wahangsing Puskin da pirami Puskin di tawriba mawong asida karino haibasiko ngauri mahakna sum leiringaida Ashok Kumar hariba miyoi asi interrogation room da changlaklammi hawjik wahang pahong sathaba hauri Puskin na sign language tawduna Ashok Kumar gi maming mahaki pognafam lamdam mahi masingi matangda hanglammi Ashok na sign language tawduna hairi mahaki maming Ashok Kumar kawi mahak asi orphan macha amani maram asina mahaki pognafam lamdam di khangde hairami aduga mahi masingi matangdadi class 10 phawbadang na panglaba miyoi singi lairik tampham Sardar Devi school la tamlagi hairi aduga mahakna lairik tambadagi football sanabana hena paami adubu makhogi coach na di mahakpu pak football sanaba yahon bite hairami
Asumna matam amada asokna football sanabagi sil ama uba phangi mahakna football sanaba yawnabagi damak makhogi kosta yamna kanna haijaram adubu mahakna di yabiramdi mahaki mahutta atopa nipa ama oina sanghankirami puskinna hangliba wahangsing amasung asokna harakliba wahaising asi puskinna mu pathoktuna intelligence officer sing de loina tahalam hojik sin asi present day da mu uba phangi puskin amasung intelligence ki miyoi sing asi ngahak pothaba oina cafe amada punduna wari sanaduna leram puskinna hairi mahana interrogation chathaba matamda Ashok Kumar gi macindagi khonjen amata tadi mahak asi tasengna mana pangmada natana maron su thokti hairi sondina hairi Ashok Kumar hariba miyo asi tasengna mak mana pangba lon thoktaba miyo amani haibasi ekhona su hana khangi mahakna tasengna mana pangbagini miyo asigi through dagi mahakpu Berlin da thaba ama phangjaribasi haiduna file ama piraklam aduga nupa asina Ashokna tamliba school aduda lakpagi sinnama ekhona uba phang mahakna principal na paisa khara piduna Ashokka mamanaba amaga laukirami aduga tasengna mak makhoi anibu mana pangbra haiduna su check torami Berlin haribasi Germany gi konungni Puskindi Ashok Kumarna Berlin da thabak torami haibasi gyan tabang ngamlamdi maram asina sondina se adu munduna nangna kok ngawribadu phanabagi damak Ashokta hangu hairami asumna hojik puskinna ani suba interrogation chathaba hauri photo asi pisinduna Ashokta masi kanano hangli Ashokna wahang asigi paukhom pibagi mahutta puskinna sign language tamlibasi kari maram gino hangli puskinna mahaki manaw nupa se polakpadagi mana panglagi maram asina sign language tamlibani hairi Ashokna sign language tawduna hariba khodimak puskinna pathoktuna sondida tahalliban aduna sondina puskinda Ashokna hangliba wahang adugi paukhom pigano madu mahakna nanga mari ama sagatnabagi damak tawribani hairi masidagi puskinna sign language tawduna Ashokta karigumba khara hairami madu ubada sondina sagolaktuna mahakna hek haiba wa khodimak ekhoi tahalago haiduna lauduna puskinda cheraklam masidagi puskinsu kibadagi mahakna sign language tawre aduga pathoktuna photo asi kanano hangli Ashokna hairi nupa asi lanagi oina thabak tawba miyoi amani mahakna ngai hak laitna Sardar Devi kauba school aduda laklam aduga ai gamlaba na panglaba miyoi singbo thabak pibirami puskinna nipa aduna nakhoibu Berlin da thabak tawnabagi damak nakhoi mayamgi passport amachung visa sembibra hangli wahai asi tabada Ashokna noklami aduga nangna Berlin haibasi karino khangdriba male hairi hojik puskinbu ipang pangba karimata khangdaba miyoi gumdana Ashok amasung intelligence ki officer singna sanabi basi khalubada mahak thawa yamanu ngaramni maram asina mahakna mayum halakpa matamda address amagi through dagi Berlin haribasi karino khangnabagi damak thiraklammi adubu Berlin haribasi cafe ama ojuna leramli mahakna lakpa matamdadi cafe asi thonglondana leram aduna ayukki matamda puskinna bureau da satringaida Berlin hariba cafe asida hana laklammi mafam asida sondisu laklammi sondina haidi nangna bureau da laktringaida mafam asida sodana salamgani haibasi aina khangwadagi aisu laklibani hairi sondina makha taduna hairi Berlin haibasi cafe amani aduga ngarang mahakna khon khara kankibada soikira hairami puskinna hairi mahakna Ashok Kumar da wahang pahong sathaba matamda hangadoriba wafam sing asi karino haibasi hana khangbu pam mafam aduda aibo kari amata khangdaba ipang pangba miyoi gumna tawba saina pamdi maram asina Berlin haribasi chapchana karino khangnabagi damak mafam asida laklibani mafam asida lakku matamda mahakna protocol amata thugairam loi hairi hojik numit nini suba wahang pahong sathagadori sondina ngarangi wahang pahong tawbagi record adu munna taraba matungda file amata ithoklammi aduga mahaki ka asida aronba che sangkhara amadi yama section thamlami mahakna file asida machin tumlaba pin amachu thindoktura thamlami ngarangi record asi sondigi mathak thangba officer amana amuk handuna tarami aduga sondina kari feedback leibagi hangli officer asina puskin Burma hariba miyo asi kanano hangli sondina mahakti cham chamba mana panglaba satra singbu lairik takpiriba oja amani mahaki mafamda singna ningai oiba amata laite hairami wafam asi tawda officer asina haujiki matam asida mana pangba miyo ama phawba hai singlaba spy ama oirabani aduna kanana singna ningai oiribano kanana oidribano haibase khangba ngamloi aduna oningba ma oisunu section gadabani hairi aduga Russia gi president su lakadaba kuidrabani masigi mathakta wings ki miyo singna su ekhoina hek tawba thaba khodimakta jet kadawagi aduna matam laitrabani Ashok Kumar gi case asi khara thuna losinaba tawo hairaklammi mayamda karigumba matang gyan ta hanjaramgi wings haribasi government gi atopa miyo kaglup amani hojik phawbagi oinadi Ashok Kumar kari maramgi damak pharibano mahaka India da Russia gi president lakpa kari mari leini haibasi hojik phawbagi oinadi khoina khangdri masi video asigi makha tarapda soda khangminasi hojik interrogation tawgadori aduna satpalna puskinda ngasigi hangadaba wang sing pirami puskinna hairi mahakna Berlin gi matangda question khara semkhiba adudi kada da lai
ꯂꯣꯏꯈ꯭ꯔꯕꯒꯦ ꯍꯪꯂꯤ꯫ ꯁꯣꯟꯗꯤꯅ ꯀꯣꯏꯁꯟ ꯁꯦꯝꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯁꯣꯛꯄꯨ ꯖꯦꯜꯗꯒꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯋꯤꯡꯁꯀꯤ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯑꯃꯁꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯅꯤꯁꯤꯒꯤ ꯃꯃꯤꯡ ꯃꯦꯍꯇꯥ ꯑꯃꯁꯨꯡ ꯃꯍꯥꯖꯟ ꯀꯧꯏ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯎꯔꯒ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅꯁꯨ ꯅꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇ ꯖꯦꯜꯗ ꯂꯩꯍꯧꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯨꯁꯀꯤꯟꯅ ꯑꯁꯣꯛꯇ ꯃꯍꯥꯖꯟꯒ ꯅꯪꯒ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯀꯗꯥꯏꯗ ꯊꯦꯡꯅꯈꯤꯕꯒꯦ ꯍꯪꯂꯤ꯫ ꯑꯁꯣꯛꯅ ꯃꯍꯥꯛ ꯕꯔꯂꯤꯟ ꯍꯥꯏꯔꯤꯕ ꯀꯦꯐꯦ ꯑꯗꯨꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯄ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯖꯤꯅꯦꯁ ꯍꯥꯏꯅ ꯄꯜꯂꯛꯄ ꯑꯁꯤꯗ ꯄꯨꯁꯀꯤꯟꯅ ꯁꯣꯟꯗꯤꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯈꯔ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯁꯣꯟꯗꯤꯅ ꯍꯥꯏꯔꯤ ꯕꯔꯂꯤꯟ ꯍꯥꯏꯔꯤꯕ ꯀꯦꯐꯦ ꯑꯁꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃꯒꯤ ꯀꯔꯕꯥꯔ ꯇꯧꯐꯝ ꯑꯃꯅꯤ꯫ ꯇꯧꯔꯤꯕ ꯀꯔꯕꯥꯔ ꯑꯗꯨꯗꯤ ꯁꯔꯀꯥꯔꯒꯤ ꯑꯔꯣꯟꯕ ꯏ ꯄꯥꯎ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯕꯔꯂꯤꯟ ꯍꯥꯏꯔꯤꯕ ꯀꯦꯐꯦ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯋꯤꯡꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟ, ꯕ꯭ꯌꯨꯔꯣꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ, ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯐꯣꯔꯦꯟ ꯑꯦꯐꯤꯌꯔꯁ, ꯖꯔꯃꯟ ꯑꯦꯝꯕꯦꯁꯤ ꯑꯃꯁꯨꯡ ꯁꯣꯚꯤꯌꯦꯠꯀꯤ ꯑꯦꯝꯕꯦꯁꯤ ꯂꯩ꯫ ꯑꯦꯝꯕꯦꯁꯤ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯕꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯨꯅ ꯁꯣꯟꯗꯤꯅ ꯍꯥꯏꯔꯤ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪꯁꯤꯡ ꯑꯁꯤꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯏ ꯄꯥꯎ ꯀꯌꯥ ꯑꯃ ꯑꯃꯅ ꯑꯃꯗ ꯂꯣꯟꯅ ꯍꯥꯏꯗꯣꯛꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯕꯔꯂꯤꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯔꯣꯟꯕ ꯏ ꯄꯥꯎ ꯀꯌꯥ ꯑꯃ ꯀꯔꯕꯥꯔ ꯇꯧꯐꯝ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯁꯀꯤꯟꯅꯁꯨ ꯑꯁꯣꯛꯅ ꯀꯔꯕꯥꯔ ꯍꯥꯏꯈꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯍꯪꯂꯤ ꯅꯪꯁꯨ ꯀꯔꯕꯥꯔ ꯑꯁꯤꯗ ꯌꯥꯎꯕ꯭ꯔꯥ? ꯑꯁꯣꯛꯅ ꯃꯍꯥꯛꯇꯤ ꯏꯆꯝ ꯆꯝꯅ ꯇꯦꯕꯜ ꯁꯦꯡꯕ, ꯑꯆꯥ ꯑꯊꯛ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕ, ꯊꯣꯡ ꯊꯣꯡꯅꯥꯎ ꯕꯥꯠꯔꯨꯝꯅꯆꯤꯡꯕ ꯁꯦꯡꯗꯣꯛꯇꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯁꯀꯤꯟꯅ ꯑꯗꯨ ꯈꯛꯇ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯊꯕꯛꯁꯨ ꯇꯧꯕ꯭ꯔꯥ ꯍꯪꯂꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯪ ꯑꯁꯤ ꯇꯥꯔꯒ ꯑꯁꯣꯛꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯃꯤꯡ ꯑꯁꯤ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯊꯣꯜꯂꯤꯕꯅꯣ? ꯄꯨꯁꯀꯤꯟꯅ ꯁꯣꯟꯗꯤꯗ ꯑꯁꯣꯛꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯄꯤꯌꯣ ꯍꯥꯏꯕ꯭ꯔꯥ ꯄꯤꯒꯅꯣ ꯍꯥꯏꯕ꯭ꯔꯥ ꯍꯪꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯑꯁꯣꯛꯅ ꯍꯥꯏꯔꯤ ꯅꯪꯅ ꯑꯩꯒꯤ ꯋꯥꯍꯪ ꯑꯁꯤ ꯈꯨꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕ ꯑꯃꯠꯇ ꯈꯨꯝꯂꯣꯏ꯫ ꯃꯁꯤꯗꯒꯤ ꯄꯨꯁꯀꯤꯟꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯄꯨꯁꯀꯤꯟ ꯀꯧꯏ꯫ ꯑꯩꯒꯤ ꯏꯄꯥꯅ ꯄꯨꯁꯀꯤꯟ ꯀꯧꯕ ꯀꯕꯤ ꯑꯃ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯄꯨꯁꯀꯤꯟ ꯍꯥꯏꯗꯨꯅ ꯊꯣꯟꯕꯤꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟ ꯑꯁꯤ ꯑꯁꯣꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯕꯔꯂꯤꯟꯗ ꯂꯥꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯍꯥꯛꯄꯨ ꯄꯨꯔꯛꯄ ꯅꯨꯄꯥ ꯑꯁꯤꯅ ꯀꯦꯐꯦ ꯑꯁꯤꯒꯤ ꯃꯄꯨꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯔꯒ ꯑꯁꯣꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯂꯤ꯫ ꯑꯁꯣꯛꯅ ꯍꯥꯏꯔꯤ ꯀꯦꯐꯦ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯅꯥ ꯇꯥꯕꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯈꯔ ꯑꯃꯅ ꯄꯨꯔꯥ ꯑꯣꯏꯅ ꯇꯥꯕ ꯉꯝꯗꯕꯁꯨ ꯌꯥꯎꯏ, ꯈꯔ ꯑꯃꯅ ꯈꯤꯇꯪ ꯈꯤꯇꯪ ꯇꯥꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯇꯤ ꯇꯦꯕꯜ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯕ ꯑꯁꯤꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯁꯀꯤꯟꯅ ꯍꯥꯏꯔꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯇꯦꯕꯜꯗ ꯏꯆꯝ ꯆꯝꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯣ? ꯑꯁꯣꯛꯅ ꯍꯥꯏꯔꯤ ꯃꯅꯥ ꯄꯪꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯝꯂꯤꯕ ꯇꯦꯕꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯕ ꯐꯛꯂꯥꯡꯒꯨꯝꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯦꯕꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯅꯥ ꯄꯪꯕ ꯃꯤꯑꯣꯏ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯕꯗꯤ ꯇꯦꯕꯜ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯇꯦꯕꯜ ꯑꯃꯗ ꯏ ꯄꯥꯎ ꯁꯟꯗꯣꯛꯄ ꯉꯝꯗꯦ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯇꯥꯟꯅꯗꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯀꯦꯐꯦ ꯑꯁꯤꯗ ꯅꯥ ꯄꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯝꯅ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯡꯗꯨꯅ ꯂꯩꯕ ꯇꯦꯕꯜ ꯀꯌꯥ ꯑꯃ ꯃꯈꯣꯏꯅ ꯐꯝꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯀꯅꯥꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯇꯦꯕꯜ ꯑꯃꯠꯇ ꯍꯥꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯠꯍꯟꯈꯤꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯕꯔꯂꯤꯟ ꯀꯦꯐꯦꯗ ꯃꯈꯣꯏꯅ ꯊꯕꯛ ꯃꯇꯧ ꯀꯔꯝꯅ ꯇꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯁꯇꯃꯔꯁꯤꯡ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯀꯦꯐꯦ ꯑꯁꯤꯒꯤ ꯃꯄꯨꯅ ꯕꯇꯝ ꯑꯃ ꯅꯝꯗꯨꯅ ꯁꯤꯒꯅꯦꯜ ꯊꯥꯈꯤꯔꯝꯃꯤ꯫ ꯁꯤꯒꯅꯦꯜ ꯑꯁꯤ ꯍꯦꯛ ꯐꯪꯕꯒ ꯑꯁꯣꯛꯅ ꯀꯣꯠ ꯁꯨꯠ ꯇꯥꯏ ꯁꯦꯠꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯤꯑꯣꯏ ꯁꯥꯗꯨꯅ ꯇꯦꯕꯜ ꯃꯔꯛ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯅꯔꯤꯕ ꯀꯔꯕꯥꯔ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯂꯣꯟꯅ ꯄꯩꯁꯥꯒ ꯄꯥꯁꯄꯣꯔꯠꯀ ꯑꯣꯟꯅꯕꯁꯨ ꯎꯏ, ꯈꯔ ꯑꯃꯅ ꯅꯣꯡꯃꯩ ꯄꯤꯅꯕꯁꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯁꯨꯏꯠꯀꯦꯁ ꯁꯤꯟꯗꯣꯛꯅꯕꯁꯨ ꯎꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯟꯅ ꯃꯇꯧ ꯀꯔꯝꯅ ꯀꯔꯕꯥꯔ ꯇꯧꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯁꯀꯤꯟꯁꯨ ꯊꯕꯛ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯥꯔ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯀꯥꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯁꯀꯤꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯦꯗ꯭ꯔꯦꯁ ꯑꯃ ꯍꯪꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯄꯨꯁꯀꯤꯟꯕꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯃꯗ ꯄꯨꯁꯀꯤꯟꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯊꯧꯔꯤ ꯑꯃꯅ ꯌꯥꯝꯅ ꯆꯦꯠꯅ ꯀꯤꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯖꯦꯕꯤ ꯔꯥꯃꯟ ꯀꯧꯏ꯫ ꯃꯍꯥꯛꯅ ꯄꯨꯁꯀꯤꯟꯗ ꯉꯁꯥꯏ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯋꯤꯡꯁꯀꯤ ꯃꯤꯑꯣꯏ ꯑꯃ ꯐꯣꯇꯣ ꯎꯠꯇꯨꯅ ꯎꯈ꯭ꯔꯕꯔꯥ ꯍꯪꯂꯤ꯫ ꯄꯨꯁꯀꯤꯟꯅ ꯎꯈꯤꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯀꯄꯤꯜ ꯃꯍꯥꯖꯟꯒꯤ ꯐꯣꯇꯣ ꯄꯨꯊꯣꯛꯇꯨꯅ ꯎꯈ꯭ꯔꯕꯔꯥ ꯍꯪꯂꯤ꯫ ꯄꯨꯁꯀꯤꯟꯅ ꯃꯁꯤꯃꯗꯤ ꯎꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯎꯠꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯑꯩꯈꯣꯏꯒꯤ ꯋꯤꯡꯁꯀꯤ ꯑꯣꯐꯤꯁꯥꯔ ꯉꯥꯛꯇꯅꯤ꯫ ꯕ꯭ꯌꯨꯔꯣ ꯑꯃꯁꯨꯡ ꯋꯤꯡꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯒ꯭ꯌꯥꯟ ꯇꯥꯅꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯅꯤꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯄꯨꯁꯀꯤꯟꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯋꯤꯡꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯄꯨꯁꯀꯤꯟꯅ ꯍꯥꯏꯔꯤ ꯃꯍꯥꯛꯇꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ, ꯁꯨꯞꯅꯒꯤ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯅꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯄꯨꯁꯀꯤꯟꯗ ꯅꯍꯥꯛꯅ ꯍꯪꯈꯤꯕ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯪꯂꯤ꯫
Puskinna mafam adudagi documentsing amata mapanda puthokpa yadabana maram oiduna questionsing adu yarokte hairi aduga mahakpu kari maramgidamak mafam asida phaduna puraklibano hangli masidagi Puskinbu mamit khumjinduna mayumda amuk thilaklami mahakpu thilakpagi lambi asida nupa asina Ashok Kumarda hangnabagi damak question khara Puskinda pirami che sang amata pusilaga sangba yadabanina questionsing adu chinpha phadogo aduga matam ama hek phangba matamda Ashokta hangu hairi aduga mahakpu wings ki miyosingna phaduna question piragi haibase biro gi miyosingda kangan bayaroi mafam aduda aikhoigi lonna pau pithok pisin tawnaba miyo amasu leiribani haduna Puskinbu ki helaklam asumna Puskinbu makhoina lambida hundok lamlaga satkhri Hauzik ahum suba interrogation sathagadawri ngarang ramanna wings ki mi amani haiduna photo yangalaki nupa adu photo file manung yarumle photo adu ubada Puskin na ngaktuna yengli ma ki mata wasi ubada sondina Puskin ase wings ki miyo singapurna wari sanakhraba male hairi aduna mahana Ramnarayan da photo ama Puskin da piruna ba hairami Puskin na photo ase Ashokta uhanduna masi kanano hangli Ashokna mahaki maming mehta kawi hairi tanja asida Ramnarayan changle aduga Puskin da file manung asida photo ama yaubani madusu Ashokta hangu hairami adugadi mahakna photo ase laktholluba matamdadi ngarang mahakpu phaduna purakhiba JV Raman oiduna leramle photo ase ubada mahak amukka hena ngaklammi mahana ngakpase ubada sondina Puskin ase wings ki miyosingna pharure haibasi khangli aduna mahakna haidi haujikti Puskinna wings ki miyosingna hangu harakpa wahang kayama lona hangba hawraklagadawni section na layu hairami Puskinna Ashokta photo ase yenghanduna nupa ase khangbra hangli Ashokna sign language tawduna mahaki maming JV Raman kawi hairaklammi asumna haibaga JV Raman na Berlin cafe da lakpagi saktam ama akhoi uba phangi Ashokna makha tatuna hairi Berlin cafe da thabak tawriba miyoi amatana mafam asida lakliba sarkar gi miyoi sing asiga paw phawna ba yadi adubu cafe manung asida miyoi sing asina langthoklamba natraga soibadagi tahuba se sang kaya amadi akhoi khomjilli asumna Ashokna se khara khomjilaba matungda mahaki diary amada se sing adubu loina munapsilli mahakna asumna tawribagi maramdi khomjilaba se sang sing adu yengduna intelligence officer ama sadura se sang sing adu gi matangda mun nainagadoribani asumna mahana tawbu matamda sarkar gi miyoi sing asina karamba karbar tawri makhoina kari wakhan khalli haiban singba mahaksu loina khangba ngammi hairi asumna mahakna achaw asang singna khanba ngamleba wakhan sing ase mahaksu khanba ngamlabadi makhoi mayamgi marakta tinma ngamjare haiduna khalli hairami asumna haujik Puskin thabak loiduna halaklammi mahana halakba matamda ngarang mahakpu phakhiba gari adu laibra yenglammi gari adu laiba udabadagi mahana sorok lanthorko matamda ngarangi gari adudi khamduna leramle aduga Puskinbu taknabagi damak gari aduna koitan tanarami Puskinsu thawai hingjanabagi damak yamna kanna chelammi asumna mahakna ngaihak chelaba matungda sorok matai amada chongthoktuna turami masidagi gari asi maning hanjilaklaga mangonda file ama langsilaklamga satkhri mahakna mayum yawraba matamda Ashokpa sing adubu hidak hapsilli tanja asida mahaki telephone da call ama laklammi adu mahana paikhaluba matamda miyoi amana ngasagi file adu yengo haraklam Puskinna file adubu hangloktuna yengluba matamdadi mahaki imung manungi photo yawduna leramle aduga phone dagi miyoi aduna nangi imung manung loinamak Modinagar da lai haibase koina khangi haraklammi Modinagar haibasi Uttar Pradesh da laiba lam amani nupa aduna harakliba wahi idu targa Puskinna khoirang khoisauna baga loina hairi aisi sarkar gi thabak tawriba miyoi amani nangna ingon damka toroklabadi na hak kedukuni haibasi khangbra hairi adubu miyoi aduna phol adu kathakirami masidagi Puskinna pakhatuna mayumda call torami adubu phol adu ring khara chatlamlaga masa mathomta line tatkirami aduga mahaki phone da amukasu ring ama laklammi madubu mahana paikhaluba matamdadi JV Raman oiramle mahana Puskinbu pung amagi manungda Lodi Garden da unasil laklo hairami haujik Puskin Lodi Garden da yauri mahana satningda mahaki imungi da makhallaga mafam asida laklammi mafam asida mahakpu wings ki miyo amana check torami aduga Raman gi manakta tharaklam Raman bu hek ubaga Puskinna yama sauna mahaki gale paiduna mahaki imung manungda akiye khang yahonbagi damak yama sabulammi Puskinna hairi aina case asigi matangda kari amata khangde haibase hanjin haigrabani aduga aingondagi hendoktuna nangna imung manungda phawba singnaribasi karigino hangli mahaki matawasi ubada mafam asida agent kaya ama sangsilaklammi makhoi mayam adubu Ramanna phatharami aduga hairi mamangda mahaki agent singna Puskin gi imung manungda akiye khang pokhanbagi damak soikre makhoi ase mehta mahajan haibadi haujik jail da lairiba miyo anisigi matangda sauningba khara laibadagi nangonda thokaningdaba thodok khara thokre madugi damak lale haijarami aduga Ramanna amuk hanna Puskin gi imung manungbu pallaroi haiduna guarantee pirami mahaki wafam sitabada Puskil su sauramba khara farakle
aduga Ramanna puskilda file am piram file adugi manungda nupi amagi photo khara yaromi Ramanna hairi sondina ikui kuidena nupi asigi photo nangonda perek lagani aduga asoktu nupi asigi matangda hangu hairakani puskinna nupi asi kanano hangli Ramanna nupi asi karigumba aronba thabak kaya ama tawriba nupi ama oiramba jai natraga nupa singbu longnam tawduna kanaba thiriba nupi ama oiramba su jai hairi aduga aikhoina nupi asigi mayumda thi humbagi thabak sathaba matamda che sang khara phangba ngamki che sang sing adudi India da Russia gi president lakadoriba si hatoknabani hairi wahi asi tabda puskil adukki mating aglami Ramanna hairi Prithibigi oina Cold War loraba matungda laibak amaga amagi marakta lalon itik tawban singba pumnama kaikhi asumna honglak matamda sarkar gi miyoi sing asisu hanagi punsi adumna laiba yaraktri adubu mahajan amasung meheta di hanagi punsi amada adum lay ahongba laite makhoi ani di oirarordaba miyoi singni hairi Russia gi president bu hanaba thaurang tawriba nupi asi biro gi miyoi singna phanaba kanna thiri aduga wings gi miyoi singna su phanaba honari adubu nupi asi hojik lotuna laikhrabani nupi asi gi matangda Ashok Mehta amasung mahajan su senaribani karigumba nupi asina Russia gi president bu hatokhrabadi biro na masagi izzat kannabagi damak Ashok Mehta amasung mahajan bu soidana hatokhragani hairi hojikti puskin su tare madudi Winsky kanguna pamlibasi Mehta amasung mahajan bu kanba asini maramdi makhoi anibu biro na hatokhrabadi Winsky izzat tagadoribani puskin na hairi aikhoina di sarkar gi thabak tawriba officer singse ahing nungthin nimidang khaidana parja singbu safanabagi damak kanna honaribai khalli adubu nakhoi di nasa gi izzat kannabagi damak thabak tawba oiramle hairi hojik interrogation tawba amung hauri ngarang Ramanna uhankhiba nupi adumak sondina Ashokta hangnabagi damak puskin da piraklammi puskin na Ashokta nupi asi Berlin na taba atopa mafamda ukhrabra hangli Ashokna ukhidri hairi puskin na makha taduna hairi nahakna Mehta amasung mahajan bu hanna atopa mafam amada ukhrabra hangli masisu Ashokna ukhidri hairi puskin na hairi nangonda Kanana Mehta amasung mahajan bu matung inaw harakpadagi inaribano ngasidi Ashok asi wakhan nungaitabagi mawong ama tawi aduna puskin na hangliba wahang sing asigi pakhum amata piyu haiba yadri masigi mahutta mahana hairi ai Sardar Devi school da direct tamagi miyoi amana aibu Berlin cafe da thabak tawnabagi damak purakhibani mahaki wafam asi tabada puskin na sauduna hairi nangna hairiba adudi aranba wafam amani tasengnamak nangna asamba miyoi ama oiramabadi mafam asida nangbu phaduna wahang pahung chatharamloi hairi Ashokna hairi aina hairiba se thajadrabadi Sardar Devi school da chatlo aduga aigi ming yawbani yengu chatlo hairami puskin na mung hairi madusu semjin sajinba yaba thabak ngaktani masidagi Ashok asi sagolaktuna table asida makhut aduna yamna kana thaba horogli ngasidi mahak asi adukki matik saurami mahaki mataw asibu biro gi miyoi singna su yenglibani Ashokna puskin bu laidebi gombani hairi mina taw haiba thabak tamak tawbani adubu aidi natte aise na panglabasu apangmami amadi natte mahakna tawriba thabak khodimak asidi mina insinduna tawba amata natte isana pamjabagi tawribani haiduna yamna pende mawong ulami puskin na sondi da hairi karigumba aina nangi matawgumna wahang pahung satharabadi pakhum amata phanglaroi adubu sondina nupi adu kadaidagi laklibano haiduna Ashokta hango hairaklammi puskin na Ashokta hanglami adubu Ashokna yamna sauna mahak karimta khangdre haiduna hairaklammi sondina puskin da hairi ngasidi aikhoina piriba wahangsing asigi mathakta nangna ahenba question ga hapchilibase kadaidagi pusilakliba wakhallo no hairi officer amana hairi Winsky kanguna takpirakwa soidan oiramgani puskinna Ashokka loinabadagini hairi sondina miyoi kayama wahang pahung satharabasu na panglaba miyoi singa loinabadi aina heli aduna asigumba miyoi singi puksendi nangondagi aina hena khangi hairami mahakna ngasaidagi hairibasi Ashokna su khangnabagi damak sign language tarami maramasina Ashokna su gyan tabadagi saurambadu khara pharaklam sondina hairi aikhoina minute khudingi ka sida phamduna lairingaida photo aduda yawriba nupi adudi mahaki lakminnaba singa atopa mafam kaya amada chalamba yaribani aduna makhoigi oina matam laisilaktrabani Mehta amasung mahajana nupi adubu blackmail tawi haibasi chumbra hango hairi sondina hariba wafam asimak Ashokta hanglami Ashokna hairi ahanbadadi blackmail tawbagi mami ude adubu kona thangdadi Mehta amasung mahajana nupi asibu blackmail tawbire haibasi mahana khangi hairami sondina hairi kari karamba posak sizinaraga blackmail tawribano haibadu hango hairami wahang asi tabada Ashokna noktuna hairi aingonda adugi wahangdu hangadabagi saruk sondida oina Russia gi president hadoknabagi plan adu oina hango hairaklammi wahi asi tabada puskin natana sondi su yamna ngaklam hauji aikhoina karigum khara singnaba leire madudi sondi amasung biro department da karigumba Russia president hatoknabagi wafam khara leibe mal haujik sin asi sense tarakpu matamda photo aduda ukhiba nupi adu Berlin cafe da lakpu ui mahana cafe manungda sanglakpa matamda Ashokna mahakpu yengjarami mahakpu hek ubada Ashokki thamoida nupi asiga loina ningbagi ihulama phawbu ui asumna leiringai da mafam asida Winsky officer Mehta amasung mahajan laktuna nupi asiga pundana wari taram aduga nupi asida photo khara jenghanduna
मखोय अनीना नुपी असिबो ब्लैकमेल तौबिरमी महाजन अशोकता से अमा काप्तुना महाकु कौशिलमी मधुगा करिगुंबा चानब पोसक खर ऑर्डर तौरमी महाकना लाक्पा मतमदा मेहताना खबरदा यावबा फोटो अमा लोसिलमी अदुगा नुपी असिसु यामा थवाई नुंगाइतना कप्तुना लैबा थेंगनरमी असुमना महाजन हारिबा चानब पोसक खरदु अशोकना लौबा चटपा मतमदा ngasai काबरखिबा से अदु लोना अशोकना खुंजिलमी महाकना से अदुबु हांगदोक्तुना येंगलबा मतमदि महाजन बस तोंगदुना लाक्पगी टिकेट ओरमले अदुगा ngasai मेहताना लोसिनखिबा खबर ममाय अदुसु येंगलमी फोटो असिदा रशिया की प्रेसिडेंट इंडिया दा लाक्पगी मतंग हाइरि अदुबु मेहताना फोटो असिबु लोसिलिसना ताकपदि रशिया की प्रेसिडेंट इंडिया दा लाक्पसिगा करिगुंबा मरी लैनबा अरोनबा वाफम अमदि लैरे हाइबसिनी अशोकपु वहंग पाहुंग चथबगी रेकॉर्ड असि सोंदीना महाकी सीनियर ऑफिसर दा पिरमी अदुगा हाइरि ngarang wahang pahung चथबदा अशोकना रशिया की प्रेसिडेंट हातोकपगी मतंगना वारी खरा हाइरकी मसी टेप असिदा रेकॉर्ड सु तौखरे मरम असिना हिरम असिगी मतंगदा वारी मखा चथदबा याररो हाइरमी सीनियर ऑफिसर असिना हाइरि टेप असिदा अमुकपु रेकॉर्ड तौखिबा वाफम सिंगदी अमुक हना सेमदोपा यारोय करिगुंबा सेमदोकलुरबदि फोरेंसिक एजेंट सिंगना ब्यूरो द इराय लाइना फाखिगनी अदुबु मिंगचचु थीगनी मरम असिना नि एखोइना मुन्ना खल्लबा मतुंगदा अशोकता करम वहंग हंगनी हाइबसे इरिबसे अदुना चेक्सिना तवो हाइरकलमी हौजिक सोंदीना यामना मरु ओइबा रशिया की प्रेसिडेंट इंडिया दा लाक्पगी से सांग खरा येंगलम से सांग मरकसिदा कनागुंबा अमना सेगादुना पुखिबा से मचेत अमसु यावरी मसी उबदा महाकी थमोइदा पखटपा फावी मसिना ताकपदि सोंदीगी मफमदा अरोनबा वफम कया अमा लैरे हाइबसि ताकपनि पुस्किनगी वखंदसु सोंदी अमसुंग विंगस्टा सिंगनबा वाफम कया अमा लैरे अदुगा तसेंगना अशोक मरा लैरमलोय हाइबगे चिंगनबसु फावी असुमना अशोकता वहंग पहुंग चथबा हौरे पुस्किनना अशोकता लोना साइन तौदुना महाकना हंगलेबा वहंग खुदिमक खंगदे हाइरगो हाइरमी असुमना पुस्किनना हंगबा वहंग खुदिमक अशोकना खंगदे हाइदुना लोइना हाइरगली पुस्किनगी मवंग असि उबदा सोंदीना चिंगनबा खरा फावरमी मरम असिना महाकना लोना पुस्किनबु येंगबा मतमदा पुस्किनना साइन तौदुना पाखुम अमता पिरकनु हाइदुना लैबा उखिरमी मसिदगी वहंग पहुंग तौनलिबा असि लोसिंदुना पुस्किनबु मी पोंग कया लैतबा मफम अमदा पुरक्तुना फुरमी अदुगा हाइरि महाकना विंग्स नत्रगा अतोपा कनागुंबा मियोसिंगे थबक तौरिब्रा हंगली पुस्किनना हाइरि आइना तौरिबा थबक असिदि इंडिया की दमक्तनी आइना अशोकता हाइरिबदि सुपनगी नंगी सेमजिन साजिनबा अशोकपु मरा लैबा मियो अमनि हाइबा यानबगी दमक सेमलिबा क्वेश्चन सिंग असि पाखुम पिरकनु हाइबनी आई असुंबा खंगबा पामी हाइरि सोंदीना मु हाइरि अचुंबा हाइबदि गवर्नमेंट की ऑफिसर अमना साइन तौरबा अदुगुमलबा से चांगदो अचुंबा ngakteni हाइरि पुस्किनना मु हाइरि नंगी अदुगुमलबा मियोय अमबु नमदुना मरा लैबा मियोय अमा तानबगी दमक सेमजिन साजिलबा से चांग सिंगदो अचुंबा नत्ति आइदि आइना अशोककी मतंगदा खंगनिंगलिबा वाफम सिंग अशोकता हंगनी नंगना आइबु पामद्रगदि खुदकता अतोपा साइन लैंग्वेज एक्सपर्ट अमा थीरो हाइरमनगा चतखिरमी हौजिक नुमिदांगी मतमनी पुस्किनगी ममाना कॉल तौरक्लमी माकी ममाना हाइरि नंगी दमक दिल्लीदा लैबा नुपी अमा थेंगनरी नुपी अदुगी फोटो मयुम लैफमना चिंगबा पुमनमक चिठी अमदा पिरक्लबनी अदुना नुपी अदुगी मयुमदा चतुना सखंग मखंगननबा तौरुरो हाइरमी हौजिक अशोकपु वहंग पहुंग तौबा हौरि पुस्किनना हाइरि आइसु मरक मरकता नाइतोम ताबगी अवाबा फावो यावी अदुबु अइखोय मयामदगी नाइतोम लैबगी अवाबा फावबदी नंगना हेलमगनी हाइरि ngasi पुस्किनना हंगनिंगबा क्वेश्चन मवोंग हंगबदा सोंदीना करिसु हाइरमदि अशोकना हाइरि नाइतोम ओइबगी अवाबसे मरुप ओनिंगलिबा मीदुगा पुनबा ngamdaba matamda khwaidagi henna awaba phawi hairi masina takpadi अशोकना नुपी असिगा लोइना निंगबा अमसुंग तिननिंगबगी वखन फावी हाइबा ताकपन अदुबु मेहता अमसुंग महाजनना नुपी असिबु ब्लैकमेल तौबिबसी उबदा महाक याम नुंगारमदि अदुना नुपी असिगा मतेंग पांगे हाजुना सबजुंगना खनबा हौरगली मरम असिना अहानबदा नुपी असिगी गाड़ी नंबर जेंग हौरमी अदुगा रहमान मालिक कौबा ममानबा अमगी मनाक्ता गाड़ी नंबर अदुगी एड्रेस खंगदोकनबगी दबक लागलबी महाकना हाइरि माकी ममानबा असिदि पिकलिंगै मतमदगी हौना इलेक्ट्रॉनिक की ओइबा पोचै कया अमा सेमबा है असिगुंबा टैलेंट असी लैबगी दमक महांगा थबक अमा फंगजरिबनी अदुबु आइना फंगलिबा थबक असिदि सोइनाइरबा मना पंगबा मियोय अमा ओइबगी फंगलिबनी आइदि सुपनगी सिदा फमु सिदा लेपु हगोट कनु हाइबना सिंगबा खक तौनबा लैबा मियोय अमनि हाइदुना थवा यामा नुंगाइतना पुस्किनदा पाउतमलम असुमना अशोककी ममानबना नुपी अदुगी गाड़ी नंबर अदु येंगदुना नुपी अदुगी एड्रेस अशोकता पिबिरमी एड्रेस अदु असुम थीदुना लाकपना अशोकनासु हौजिकती नुपी अदुगी लैफम खंगली मसिदगी महाकना महाजनगी लैफम अमुक खंगदोकनबा होनरमी ngasai महाजनना मंगोंदा काबलाखिबा बस टिकेट अदुदा येंगरमी अदुगा टिकेट अदुबु कक्लिबा दिल्ली ट्रांसपोर्ट कॉर्पोरेशन की काउंटर लाक्तुना महाजनना बस तोंगदुना लाखिबा नुमित अदुगी मतंगदा येंगरम महाकना सुम जेंगलकपदा खंगले मदुदी महाजन हारिबा मियो असि नुंगतिगी ओइना बस नंबर 783 दा तोंगदुना बर्लिन दा लाक्लमी महाकी बस बरा असिगी मतुंग इन्ना महाक असि बस खामफम मरीदगी बस तोंगलकलंबा याय हाइदि मफमसिंग अदुदी अहानबदा एम्स अनिसुबदा दौलापुर अहुमसुबदा आईएनए मार्केट मरीसुबदना सबदर्जन ओइरंबा जाय हाइदि अशोकी हाइसिंगबसी उरगा सोंदीना हाइरि असिगुंबा एड्रेस खंगदोकनबा नियम बस टिकेट की मतुंगिना मीगी लैफम थीबना सिंगबा हाइरिबसी महाकपु कनाना ट्रेनिंग तौरपगी हंगली
Asokna hairi, masidi common sense ni irai laiba thawak amani. Wafam asi taawada sondi sui kairami. Sondi na hairi, bus khampham mari adudagi mahajan gi address asi matau karamna khangkhibanu. Masidagi asokna tawba thawak singdu haraklami. Ahanbada ngasai mehetana losin khiba khabar mamai du xerox tawthoklami. Aduga ahing amada mamangda haikirba bus khampham mari aduda satuna khabar adu loina napsilami. Asumna tawrabadi mahajana bus tongna bagidamak bus ngaiduna leiringaida photo asi ubadagi makhoigi arun basi kanagomba amana khangba manbadagi photo adu segaiduna purakani haidi. Asumna haibaga mahagna photo adu bus khampham amadagi segaiduna puraklami aduga yamna matha sana mehta da pirami. Asumna ahingi matam yaurabada asokna bus khampham mari aduda satuna karamba bus khampham dagi photo adu laurokibano haiba jengthoklami. Mahagna sum lakpada sabdarjan hariba bus khampham asida photo adu leiramdri. Masina takpadi mahajan hariba nupa asi sabdarjan dagi bus tonglakpani haibasi khangli. Haujik sondina khabar mamai adu mahajan da utuna photo asinara nangbu apangba siduna jail da phali base hairi. Mahajan na hairi asok hariba miyo asi train tawraba agent amani. Sondina amu hairi nangsu train fajana tawraba miyo amani. Masidagi mahajana yamna ngakpa wafam ama hairagli. Mehta amasang mahajana sondina nupi aduga haksangi mari thamnaduna pulingai matam adu uhorabani. Wafam asitabada sondi ngaklami aduga hairi. Laibak amagi pham yamna chauna pariba laibak ningba sarkari officer amada adugumba aranba pau haibigidamak nakhoi anibu suksoi sodana thawri yanona hatokani. Mahaki wafam asitarga mehetana sondi da hairi. Nangi aronba wafam kaya ama miyamna hek khangnakiba numittagi nahaki punsi adu loirabani. Nahak agent ama oinasu lairaroi. Miyamna su nangbu izzat salman tawnaroi hairi. Haujik sondi na hairi. Haujik bakidi kanana Chumlibano kanana Lanlibano haibasi khangdi. Adubu case asi hek loirakpaga nakhoi ani thawri yalaga hatpa ama natraga asokpu hatoku amadi soidrabani hairamnaga satkri. Asumna sin asi change tarakpa matamda puskinna ngasai mahaki mamana hairakkiba nupi adugi mayumda sakhang maikhang nabalaklam. Nupi asi sarkar gi thabak tawrami mahaki mapasu tolop yamna chaung sarami. Adubu puskingi haujik oriba phibam haibadi icham chamba school gi oza ama oiba masamaki kar ama phawba laitaba asikuma phibam asida puskinbu pamba khara walami. Haujik nupi asiga puskinga su masak khangnari. Mayum halakpa matamda su mahak wakhan khara nungaijaram. Haujik asokpu wahang pahung sathaba amu hauri. Puskinna hairi mahajan gi bus tongpham khanglaba matungda nangna kari tawbagi. Asokna hairi mahajan gi bus tongpham khanglaba matungda mafam aduda mahajan halakpa ngaiduna lerami. Aduga mahajan gi matung inaduna satuna mahaki leifam amasung kana singba loina khangdokli. Asumna wahang pahung loraba matungda puskinna sondiga loina lip ama tuminarami. Sondina puskinna handak sakhang makhang nariba nupi adugi matanga loina haraklam. Mahangna hairi nangi yumda lakpusithi nanga kanaga wari sanari haibada singba ekhoina loina jengsilibani. Aduga puskinna sakhang naru riba nupi adu haujimak mahaki office nupa amaga loina ribani haiduna lakna bai kalioi hairamnaga sakkirami. Puskinsu mahaki wafam andu targa yamna sauna yengduna lehorami. Haujik wahang pahung amuk tawba hauri. Sondina hairi asokna haikiba mahajana bus khampham photo ama lauraki haibidu aranba wafam amani haiduna hairagi hairi. Asokna hairi madudi masa kanjana bagidamak hairibani. Puskinna hangli nangna matau karamna mahajangi mayumda sangba ngamlibanu. Masidagi asokna tawba thabaksing amu hairi. Nongma Berlinda mahajan amasung mehtaga nupi asiga wari sanaduna lairingaida asoki mamanaba amana sa poduna lagli. Aduga sa adu mahajan da hijilami. Masidagi mahajana saman kiduna nupa adu furami. Aduga sakhuma lairiba ka aduda cholaba masa adu taithokpa laglami. Matamasida mahana sijinaba so sing adu puthokuna table amada thamlami. Adubu mahaki mamanaba amana sapon amada so sing adugi blueprint lahorami. Puskinna hairi nangna matau karamna sapon singda sogi mami lawba jai haibasi khanglibani. Asokna hairi sahi kaya amagi mamangda makhoigi schoolda sadhu or saitan kawa film ama jengki. Film adudagi uhobani hairi. Asokna duplicate show ama saduna mahajangi jumda sangba ngamki. Aduga almera ama hangdoktuna upu masa am sangdoklami. Puskinna hairi nangna kiba phawdabra. Asokna adukki matak ki hairi. Aduba soinairaba miyoi singsu train tawraba agent singumna thabak tawba ngami haibase uningbadagi tawribani. Thong adu hangdoklaba matungda chalage haiduna su khanki hairi. Sondina adu oiradi nangna kari maramgi damak satkidribano hairi. Asokna ahenba posak khara pambadagi satkidribani haiduna sondida yamna munna yenglami. Haujik asokna upu banung aduda ngasai mahajana black man tawbada sijinnakiba photo adu thirami. Mahangna asum thirakpada nongmai ama laibasu thengnarami. Aduga haujikti black man tawbada sinakiba photo sing yawba envelope adu su thengnari. Mahangna envelope adu hangdoktuna jengba matamdadi negative photo kaya ama yawrami. Aduga khwaidai ngaklibadi mahajana black man tawbada sinariba photo sing adudi bureau gi intelligence officer ama oiriba sondiga nupi asiga haksangi oiba mari leinabagi photo kaya ama oiramlei. Masi ubada asok aduk ngaklami.
Mahaki wahi isi tabada puskin na sungaktu na hangli. Tasengnamak nangna photo aduda sondiga nupi aduga laiminabagi photo ubra. Asokna suhairi. Tasengnamak photo aduda nupi aduga sondiga punduna laibagi saktam ui. Mahana hariba wahi kudumak record sa tawribani. Asokna makata aduna hairi. Mahana photo sing adu yengduna lairingaida. Mahazanbu birogi miyoi sing na phaduna puratlami. Masidagi asokna toilet manunga changduna lotra lerami. Aduga mahazanbu phubagi saktam su uba phangi. Adubu kari maramgi phuribano haibadi khangdi. Puskin na hangli. Nangna tawriba thabak sing na se nupi aduga pullaga tawribra. Asokna nupi aduga pullaga thabak amata tawkiba laiti. Mahana nupi asiga pullaga thabak tawminaba oiramlabadi. Nupi aduna Berlin da ihan hana lakpa matam aduwaida aisu Berlin da thabak tawramlagadabani. Adubu aidi nupi aduna laktringaida Berlin da thabak tawroli basi yamna kuire haidi. Makhona wari sanaduna lairingaida sondigi senior na call tawsilaktuna mahakpu yamma thuna laknam karotlami. Ngaklibadi mafam asida wings ki officer Raman su lerami. Asumna sondiga satpanga satkri aduga Ram Narayan di lehorami. Puskin su mapana puthoroktuna phamandura thamlami. Sondina satkiba matamda mahaki court asi lehorami. Puskin na court adugi phigawda yengba matamda sondigi ka adugi so yawa thengnarami. Maduna mahana lona officer adu udringaida lauthokna matorami. Mahakna yamna kina so adubu lauthoraklami. Adubu lang amana muk so adubu yanduna lerami. Masidagi officer aduna hek onthorakpaga mahakna so adubu lawba ngamhorami. aduga mapan thokningba saduna lerami. Masidagi officer aduna su khangbadagi toilet chalhankirami. Mahak hauzik toilet yamna kina lakle aduga asokna tawkiwa adugumna sapon amada so adugi mami lawna hotnarami. Adubu mami adudi taw haba yaramdi. Hauzik mahana toilet gi halakpa matamda sondi su ka manung aduda lerami. Sondina mahaki so adubu yauribra yaudabra haibase kari amata yenglamdana. Ngasigidi wahang pahong tawba si losilase hayeng amuk tawrase haiduna hairamnaga sakhirami. Hauzik Ram Narayan su lehore amasung puskin su so adu paidana mayumda chatnabagi damak thoroklami. Adubu lip manungda mahana ground floor da satpagi mahutta sondina leriba ka aduda satkirami. Mahaki masa asidi hauzik akiba amasung pakhatpana pik thankri. Mahakna sondigi kadagi maru oiba arwanba I paw khara phangani haiduna thazarami. Hauzik mahakna sum lakpana sondigi ka yauri. So adubu hangdoktuna mahakna ka manungda sanglami. Tanja asida sondi su mahaki so yaramdre haibasi khanglakli aduna mahak amo halaklami. Somdana puskinna ka adugi so adu lonsinduna arwanba document khara thiba horoklami. Mahakna sum thirakpada file ama laiba thengnare. Madubu mahakna lakhat kedana hek tawbaga file aduda yaromba machin tumlaba pin amana mahaki makhuta thinkirami. Hauzik tanja asida thong asisu mapanagi kanagomba amana hangdokna honarali. Madu ubada puskindi pakhatpada loikhri. Maram asina mahana toilet ki ka adu hek changkhibaga ka asita lona Ram Narayan changaklami. Somdana sondina ngasai mahaki kwatham howa mafam aduda so adu tahobra haiduna kothi thirami. Ram Narayana sondina Russia gi president India da lakpagi matangda yamna maru oina thamliba document sing adu photo kaplami. Masina takpadi mahak asi wings department ki aronba paw pinaba laiba miyo amani haibasi takpani. Mahana sum photo kaplingaida toilet kanagomba ama laibagi samin phangbadagi toilet changduna yenglubada puskin asi lotun laiba thingnarami. Puskin na mataw karamna ka manung asida sangam libano haibasi khalubada mahak yamna nglam. Somdana sondina mahak ki sosi kanagomba amana lauthokre haibasi khalakpadagi mahaki ka tamna khonglai tuna laklam. Adubu mahana ka asida hek yarakpa matamdadi mafam asida kana amta leiramtri aduga mahaki sosi table mathakta leirambasi ubada mahak yamna ngaglami. Mahakna su ka asida kanagomba miyoi ama sanglamba yai haiduna yamna singnarami. Maram asina mahakna machin tumba pin haptuna thamliba file adu yenglaba matamdadi file asida puskin gi fingerprint ta aduna leiramli. Sidagi mahakna mafam asida kanagomba ama sanglaklamle haibasi khangli. Hauzik wings ki informal oriba officer asina puskin bu mi kaya laitaba mafam amada puraklami. Mahakna puskin bu yamma sawu serami. Hauzik tinupasi wings ki lona paw pinaba lairumi amani haibasi puskin su khangli. Ram Narayan yamma sawna puskinda nangna sondi ki kada leiramtrabadi mehta amasung mahazan bu thadokna bagi damak evidence sapsana lawba ngamlamgadawani hairi. Puskin na hairi wings kanguna nupida namja namthek tawriba mehta amasung mahazan gi damak waribasi karigino. Officer asina makhoi ani wings ki silmi ama oibana makhoi bu lauthoknaba honaribani hairi. Aduga mahazan bu mahaki mayumda bureau gi agency na phukiba numit aduda masamaksu yawi hairi. Mahakna wari liri sondi gi photo amasung negative photo sing adu bureau gi agency na lawba lakku matamda mahazan gi upu manung aduda leiramde. Masidagi mahakpu phu saiduna wahang pahung tarami. Matam aduda aina wings ki miyoi sing na mahazan bu phagre haduna lona paw pinabagi damak ka adugi mapan thokina matawi. Adubu satpan su aigi tung inaduna thoroklami. Maram asina mahakna paw piba ngamhodre
hairi aduga makhoi anina ka adugi mapana thorolaba matamda mahajangi ka manungdagi nongmai kapagi mokhon anirak taki aduga karingumba potchai khara kaibagi mokhon su taki hairi maram asina makhoi anina mahajangi ka aduda amuk lakku matamdadi birogi agent ani mafam aduda siduna leramli aduga mapana gari ama thauduna sakhibasu uhowi hairi puskinna hairi madu mayamduga Russiagi president Delhi da lakpa kadi mari lenabagi Ram Narayan hairi Soviet Union gi aronba intelligence agency na Russiagi president India da lakpagi aronba details kaya ama biro da piraklam Hairiba details sing adu nupi aduna sondigi kadagi lona ISI haibadi Pakistan gi intelligence service da pinabagi damak huran khirami hairiba wafam asi nupi adu da wahang pahong chatharabadi sojana khangdurubani haujikti ekhana su gyan taba wafam ama lairi sondi hairiba biro gi intelligence agent asina kanano karino mathong marum khangdabi nupi amabu nupi asina thakpa landa thuduna hakchangi mari laina khrabani nupi asina thakliba landi supnagi sondi dagi India da Russia gi president lakpagi maru oba documents sing adu huran nabani documents sing asini ngasai file adu gi manungda Segaiba matat ama jahoribado sondiga nupi asiga punduna leibagi matam asibu mehta amasung mahajanna lona photo kaporami aduga maru oiba documents sing mangkhibagi biru ada ko yama saduna leiringai tanja asida sondiga nupi asiga punkhibagi photo asi nupi asida yenghanduna nupi asibu mabani na muk makhoi ani gi kananaba lauthoknabagi damak thabuk tawribani nupi asigi kadagi su Russia gi president hatoknaba che sang kaya ama phagat khrabani asigoma tanja asida mehta amasung mahajanna makhoi gi mathak thongba officer Ramanda haidok haudaba haibase makhoi ani gi su aranba ma oirabani Biro na pamli basina sondi gi amot pa thawong asibu losinduna thamba pami aduga wings na pamli basina wings ki mai sop tanaba mehta amasung mahajan ba thador pasini maram asina haujema asokpo interrogation chathari basidi supnagi sondi gi asoiba amot pa kayama lochin nabagi damak tawribini haibasi puskina su gyan loin tari somdana sondi na mafam amada lona laklami mafam asida raman su lerami Ramanna sondigi aronba photo Russiagi president lakpagi maru oiba document amasung Pakistan dagi aronba oina lakliba nupi asibu phaduna puroklam sondina mehta amasung mahajan su mafam asida puroklami aduga makhoi anibu nupi asiga onakri mafam asida satpan su leiribani Ram Narayan na puskinba mayumda thilaklami puskinna hairi aina kaidaunungda sondina mai pakhalloi sondina mahaki aronba amotpa wafam kaya ama losinabagi damak asokpu maran seiba khak yaroi haujik mahana mayum jaraba matamda mahaki mamana phol taroklami Maki mamana hairi ngasai mahangna unaruba nupi adugi imung manungna luhongbagi wafam adu jaraktri nangna phajana wari watai tawkhitrabara hairi puskinna hairi aina di isam samna wa hairamba khaktani nupi aduna aibu pamdabadagi oiramba jai hairi haujik jamna ngaklibadi mahana mamaga wari sanaduna upu adugi thong hangdoluba matamda Pakistan gi thabak tawribi nupi adu upu manung asida siduna leramli madu ubada puskinna yamna kina laromi nupi adugi nanganda thangna su thinduna leramli madu ubada puskinna kiman khiduna mapana chenthorokpa matamda kanagumba mana ki lukham ma tharakpadagi mahak wanthaduna taakhiram masina taakpadi puskinbu maran siba yanabagi damak sondina aronba thawong khara chathare haibisi taakpani somduna sondiga nupi aduga punkhibagi evidence singdu mai thaduna loina manghale aduga asokpu jail dagi lauthoroklam asokna thorokpu matamda mehta amadi mahajan di mafam asida leramdri haujik sondina nupi adugi asiba photo sing asokta yenghalli aduga nupi asigi nangana thanga thinbagi mami su ui thang aduda phangleba fingerprint asi puskin barma gi ni hajuna photo asida yawbasu ui fingerprint asidi tasengna ngasai puskinna lona sondigi ka manungda sanglamba matamda lehauba fingerprint aduni nupi asidi sondi amusung satpanga manaduna hatoklaga puskin gi mayumda lona thamjilamlabani adubu mahana puskin gi fingerprint asi sijinaduna nupi asi puskin halabini hajuna puskin bu amuk mahaki phatraba lila asida yahuna batarole puskinna wahang pahong tauna bagi damak laktabadagi satpanna kari amta khangdaba saduna puskin gi mayumda laklamni policeman amana hairi puskinna mahaki yumda asiba nupi ama leiramle haiduna aikhoibu kaubadagi laklibani satpanna asibadu kadaino hairi adubu ngarangda puskinna uhoba asiba nupi adudi leiramdri masi lona puskin khangandana makoina lauthokre haibasidi akhoina khangi mahaki wafam asi sondida hairi maana hairi Pakistan gi spy oiriba nupi asi ngarang siduna aigi ka munga leiramle adubu aina yumthangnabada pau pinabagi damak thorokku matamda kanagumba amana mahaki lukhama tharakpadagi mahak gyan mangduna taki aduga mahana hagolakpa matamda su nupi adu leirami maramasina mahaki yumthangnabada chattuna police kaure aduna police laklaba matungda mahana yum asida amuk lakpa matamdadi nupi adu leiramdre hairi pumnamak asi tasengna sondina sanariba lila ngaktani adubu mahana khangsinadaba yamna ngakpa saduna nupi asi haujimak kadaida leibano haibisi khangba natti mahana su khoiti thiribani nang khaktara nupi asi uhobani police na su nupi adu uhoba natti naki jum thangnabana su nupi adu uhoba natti madu nangna maseng marang uribani haiduna laknawai karioi puskinda hairami aduga ngasigi oina asokta hangadaba wahangsing piraklami madubu puskina lawbu matamda mahaki khutta soktun leibu urami maram asina mahaki kada lona sanglaklamlibasi puskini haibasi haujikti mahakna su chapsana khangli haujik asokta aroiba interrogation chathaba hauri
Puskinna hairi Mahajangi mayumda biro officer ani siduna lerami masi nangna mataw karamna halibano hangli masidagi thodok thokiba numit adu ekhoina uba phangi Mahajanbu phakiba numit aduda Satpanga Ram Narayanga thokraba matungda asokna ngasai mahana pakiba nongmai adu puduna toiletagi thoroklami matam asida Mahajana kanagumba amada phone tarami asuma leiringaida officer amana kanagumba ama lakpagi samin phangbadagi tung ontholuba matamda asokna khanghaudana nongmai maru ama kapki maramasina officer amadi mahana hatkre aduga atopa officer asida sum nongmai kaplami adubu officer asina pakta khibadagi palhaudri masidagi Mahajana officer asibu chaukrina hana tharaba matungda gari amana mahaki makok adu sugaduna hatokirami Puskinna hairi nangna tasengnamak officer amadi hatkibra asokna hairi officer amadi hatkre Masidagi sondina asok asi tasengna maran amadi leire habisi khangli aduga Puskinna su asokbu kanma ngamlaroi habisi khanglami asokna Mahajanda nupi adugi address piduna mafam aduda satna bhairami adubu mahana phone da kanagumba amada wari sarami mahana wari sanari basi mehetani Mahajana mehetabu nupi adugi mayumna lakna bhairabani masi asokna di mana pangmani na khangba natti asumna officer ani asina nongmai kapkib makon tabadagi Mahajandi kada mu lakku matamda asokna Mahajanbu makokta nongmai namduna atopa mafam amada tuminna lehelami aduga officer ani isina ka manungga sangkhibagi khutong saba lauduna Mahajanbu nongmai namduna nupi adugi manakta chatki asumna makhoi anina nupi asi mayumna yarokli Mahajanna nupi asiga asoka pundana thabak tawminarabani haduna khalami tasengnamakidi makhoi ani pundana thabak tawminakhiba leite asokna nupi asibu mehta amasung Mahajana blackmail tawbiba si ubada mateng panglibani asumna mahangna nupi asigi aronba photo amasung negative photo singdo mangonda pibirami nupi asisu asokna mahaki mateng pangbibagidamak harauram nupi asina haraubasi ubada asoksu haraujarami adubu makhoina asum leiringaida mehta laktuna asokki lukhamna thomlaklami asokna leiduna nongmai kalokku matamda mehtagi nakong mayada panbadagi mahaksu tarang chatlami aduga nupi asina Mahajanbu phuramlaga mafam adudagi mahaki karadu thauduna chatkirami mahana chatkibasi mehta nasu nongmai kaptuna tanarami asoksu makokta jesin khibana maram odana mafam asida wanthakre aduga mahana gyan tarakpa matamdadi hospital amada mahakpo sondina phador leramle matang asini ekhoina movie asigi horakpada ukhiba saktamdu Puskinna sondida nupi adu numit aduda nanthoktura sen khrabara natraga numit aduda hatokhrabara hairi sondina numit aduda nupi adu nanthoktura sen khre mahaki kar adudi ekhoina phangba ngami adubu nupi adu hojik phoba thiba khangdri harami hojik asokta wahang pahung sathabagi oina aroiba wahang ama hanglami madudi asokna kari maramgi damak nupi asigi asuk yamna wabiribanu nupi asigi damak miyoi amasu mahana hatokhrabani asokna haidi nupi asiga mahaka Pakistan da punna training tawminarakpani makhoi anibu training pirakliba miyoi sing aduna Berlin cafe gi matangda hairakkhibani maram asina asokna cafe asida thabak tawduna laikhibani aduga nupi asibuna Russia gi president India da lakpagi matangda aronba document kaya ama laukthoknabagi damak lakhibani haidi adubu plan asi mai paktringaida asokku phakhibadagi nupi asigi evidence pumba manghalaba matungda India dagi nanthokthuna chenkinaba lambi ama sembiraga mahakba chatlankhre haiduna thawai yama nungaitana hairami hojikti sondina mahaki aronba wafam asi kana amatana puthoklaroi aduga asokki kesu mahakna mai pakle haidura khanjarami maram asina hojikti record tawriba asi mahakna op toksilli asokna hariba khodimak asi sondina namduna hayalibani haibasi Puskinna su khanglami maram asina mahakna yamna sauna sondida hairi nangi aronba kaya amabu phumduna thamnabagidamak asokpu namduna marala heliba natra nupi adu India dagi nanthoktura chenkhiba natte aigi imit asimakna nupi adugi asiba hakchang ukhrabani nahak yamna phattaba miyoi amani haiduna sairami Puskinna asokta hairi nangna kari maramgidamak asengba wafam adu haidiribanu asokna hojikti pawnamak loiragani nangsu ngasidagi yamna nungaina hingjaragani nangse yamna phaba miyoi amani hairamlaga mahakpu pulisingna puthokri upai leitraba khutta power amata paidraba Puskinna thawai yamna nungaitara asokpu yengduna lehaurami mahakna mayum halakpagi lambida Berlin cafe da laklami adubu tukpal asidi jonthokhtuna leramle mafam asida ramonsu lerami mahakna hairi Berlin cafe asida mana pangba miyoi sing thamduna ipau amaga tanadana bahonakibani adubu asokki thaudok asidagi Berlin cafe bu kana amatana sangningslaroi maram asida tukal asi jonthoklibani hairi mahakna hairi ISI gi damak thabak lona tawriba nupi adu mahaki lakminnaba singa India dagi senaba honaringaida Punjab dagi phaki aduga nupi adubu sondida pithoktuna mehta amasung Mahajanga unakhi Puskinna asokki punsidi kamdaubage hairi Ramanna hairi asokna nangi punsi kanbirambani nangi yumda leramba nupi adugi asiba haksang aduda yaromba thang aduda nangi fingerprint yawi haiduna sondina plan tawduna loirabani maram asina nangi punsi kannabagi damak asokpu namduna Pakistan dagi lakpa spy amani haiduna sahankribani maram asina ni asokna aroibada mahaki maran adubu jathokhribase mahana asuma tawribagi maram ase mahaki punsi asidi waduna ta laklabani mahaka loinaba pamjaba nupi adusu hatok pikri aduga mahakna maram olduna nangbusu awafamda tahaningdabadagi asuma tawribani
ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯈꯕꯔ ꯀꯌꯥ ꯑꯃꯗ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯏꯟꯗꯤꯌꯥꯗ ꯂꯥꯛꯄ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕ ꯑꯁꯣꯛ ꯀꯨꯃꯥꯔ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯀꯌꯥ ꯑꯃ ꯏꯔꯤ ꯄꯨꯁꯀꯤꯟꯁꯨ ꯃꯍꯥꯛꯀꯤ ꯂꯤꯞꯀꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯍꯥꯟꯅꯒꯤ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯅꯥ ꯄꯪꯂꯕ ꯑꯉꯥꯡꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯝꯃꯤ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯉꯩꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯈꯕꯔ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯂꯥꯛꯄ ꯃꯅꯥꯁꯨ ꯄꯪꯕ ꯂꯣꯟꯁꯨ ꯊꯣꯛꯇꯕ ꯁ꯭ꯄꯥꯏ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯊꯦꯡꯅꯔꯕ꯭ꯔꯥ ꯄꯨꯁꯀꯤꯟꯅ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯃꯅꯥ ꯄꯪꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯌꯨꯛꯇ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯍꯌꯦꯡ ꯆꯥꯎꯔꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯥꯔꯚꯤꯁꯇ ꯊꯕꯛ ꯇꯧꯍꯟꯕ ꯌꯥꯒꯗ꯭ꯔꯥ ꯍꯪꯂꯛꯏ ꯍꯥꯏꯔꯤ ꯃꯅꯥ ꯄꯪꯕ ꯃꯤꯑꯣꯏ ꯑꯃꯅꯕꯨ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯠ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯕꯨ ꯅꯍꯥꯛꯅ ꯊꯥꯖꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯤꯠꯃꯥꯡꯗꯗꯤ ꯑꯁꯣꯛ ꯈꯛꯇꯃꯛ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯎꯠꯂꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯁꯣꯟꯗꯤ ꯃꯦꯍꯇꯥ ꯑꯃꯁꯨꯡ ꯃꯍꯥꯖꯟꯒꯤ ꯑꯁꯣꯏꯕꯗꯤ ꯀꯅꯥ ꯑꯃꯠꯇ ꯈꯪꯅꯈꯤꯗ꯭ꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯨꯁꯀꯤꯟꯅꯗꯤ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯋꯥꯔ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯦ ꯑꯁꯨꯝꯅ ꯑꯔꯣꯏꯕꯗ ꯄꯋꯥꯔ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯀꯌꯥ ꯑꯃꯕꯨ ꯂꯣꯠꯁꯤꯟꯅꯕꯒꯤꯗꯃꯛ ꯆꯝꯖꯔꯕ ꯄꯋꯥꯔ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯕꯥꯂꯤꯒꯤ ꯍꯥꯃꯦꯡ ꯑꯣꯟꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯎꯠꯂꯒ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ